Kurumjari Image TV meeting Tavir Singbu Menden no item na Taram na Oxari Nasin Kilki Pau Pizari Ternopal District ki Ternopal Police Station ki Manung Sanba Sarin Junction da Narum Saibol da Laiba 20 AR gi Si Koi gi Kangbu Amada Sakhang daba Kuki Zo Militant ni Chingnaba Kulai Paiba Singna ambush Torakre Hana na plan Tauduna Tamlamba IED ama Vokai Hanbaga Loinana Nomai Round Kaya AR gi Si Koi gi Team Maduda Kapsin Duna Ngasi Ayok Pung Nipan Makairong Tabada ambush adu Taurakibani Ambush Torapa Duda AR gi Maikai Dagi Suhanduna Nomai Kapadagi Maikai Ani Maki Marakta Khut Thokna ki Hairi Nomai Kamna Baduda Asok Apana Siana Yaubagi Pau di Fangji Kaksing District ki Mayang Imphal VS ki Manung Sanna Leiba Irong Khunau dagi Alhas Aribam Nasimuddin Elias Yaima Sahi Humfu Nipan Apokpa Laikhidraba MD Rahimuddin gi Yungi Gate ta ngasi hand grenade ama lairambadagi miyami paina kre bom madu ngasi ayok anganba pung mariga minute nifu mangarom tarakpada Nasimuddin masana thengnarakpani hairi Mayang Imphal VS ki OC in charge Nabaziban na lusingba team laktuna thongdok adubu yengsinbagi thabak sathakre loinana bomb expert laktuna ngasi nungthil minute tara mangarom tabada hand grenade adu lawthokre Amaronda bomb thamlambagi thawong adubu yaningdaba phongdoktuna ngasi Irong Khunaugi ima event singna wakan mifom sathakre Wakan mifom aduda saruk yakibi Alhas Nasimuddin gi mamong nupi Samiyana hai imung asimiyam gi seba tauduna leita laira singda awana taraba singi mateng loduna yamna samna leizabani adubu imung asida itatatana bom thamjinduna aki akhang pibiba asi nungaizade haukiba ing kumja lisingani taruktasu yumthakta bom langsilakpagi thodok laikhrabani imung asida itatatana asigumba thodok thokhanbiba asi tawbiganu imung asimi yamgi seba tawbadagi henba karigumba amataga mari lainade bom asi kanana karigi damakta thambibano matungda amukhana tawbiganu laikai miyam amadi imung manungbu santi laina hinghanbiu haina mari lainaba singda thamlamki Wakan mifam aduda saruk yakiba Irong Sesaba Development Forum ICDF ki Joint Secretary Aribam Arifna Phongdorakpada ngasigi thodok asi yamna nungaitaba thodok amani yanadaba penadaba punamak wari sanaga warusin purakpa yaba ngaktani asigumba aki tujungba phokpa yaba thabak asi khunna asi khaknatana Manipur gi mafam amatada thokhanbiganu haina phongdorakhi ngasigi wakan mifam aduda yumlakta bom thamlamba yaningde authority na minyang sangbiu thokhaningdaba thodok thokhanbiganu haina thaba placard sing sizinakhi Lamdam asida hauzik bom langsinba yumda nongmai kapsinbagi thabak leptana satharakli ngarang numidang Sekon Bazar Board mayada hand grenade ama thamlamle Imphal East ki Sekon Bazar Board ki hek makha thangbada leiba samkakpham dukan da sakhangdaba mioi khara laklaga box ama dukan da thamlamlaga khonglei thuna satkhibani hairi hairiba dukan asi Samastipur Bihar dagi Babu Thakur apokpa Bajanathi Thakur gini hairi thodok ada Hek Thokpaga Porompat Police Station Pau Pibaga Loinana Lambi gi sathok sasin ngaiak thingki tungda bom disposal squad yoroktuna bom adu busoida ngamdana lothokhi hairiba tukan asigi Mapu Babu asi Manipur Barber Association gi secretary oibani numit tara gi mamangda laulhulup amana sel gi mateng pangnaba phongdok lamba leikhi phongdorukli Thasigi mangadagi thiba khangdana leirakhiba Imphal West ki lamsang akham awang laikai dagi maibam Avinash amadi ningthaujam Anthony mahiroi ani bu imung manungda sinno mahiroi ani fawada senaba mioi sing puthok piduna logi matung ina dandi piu amadi district khudingmakta state force thambiu haiba davi taladuna Bisnupur Youth Citizens Forum na sinduna ngasi Bisnupur Bazar da miyang gi khongchat chatkre Khongsat aduda go back sin cookie narco terrorist mahiroi fawa yaningde fakiba mahiroi ani thado u imalewang yai fare Bisnupur Youth Citizens Forum na yai fare long live Manipur haiba kholausu lauki rally adu Bisnupur Forest Gate mapadagi horaga Bisnupur DC complex tamna lakki
DC complex ki gate yorakpada police na rally adu thatki khongjang loi singa police ka wari sanaraba matungda khongjang loi singi maraktagi miyoi 10 rom khangatlaga DC ga unahan ki DC da memorandum su pisin ki Kongsat adu da saruk yakiba Bisnupur Youth Citizens Forum gi founder Kennedy Ningthaujana hai thiba khangdana leiriba mahairoi ani maibam Avinash amadi Ningthaujam Anthony bu fabada senaba singmaral gi matung inna dandi pibiyu haina kongsat asi chatsabani mahiroi ani imung manungda athubada sinabiyu hiram asigi matangda DC gi kuthangda governor da memorandum ama pisinjare memorandum da yauriba warol singdi mahiroi ani fabada senaba sing logi matik sabadandi pibiyu aduga kuki singna nongma nongmagi mahiroi fabagi thabak satharakliba asi kharada oiraba su thingba ngamnaba district ki boundary amadi prone zone oiba area da state force sing deploy toganbiyu DC की माइकई की सू डिस्ट्रिक्ट असिगी प्रोन जोन ओइबा जगह द स्टेट फोर्स थमगनी हाइबगी थाजब पिरखी अदुबु DC ना थाजब पिरखलिबा वाफम असि थबक त ओनथोरक्तबा तारगदी मखल मखा कयागी खोंजंग संगसिनगनी हाइखी मणिपुर दा लैरिबा निंगो ओइबिसिंगी अचौबा कुम्है अमा ओइरिबा हियांगै निनी पानबदा पांथोक पनिंगोल साकौबगी थौरम लमदम असिगी हौजिक ओइरिबा फिवम असी येंगलगा थौबाल डिस्ट्रिक्ट की मफम सिंगदा पांथोकना खिद्रे निंगोल साकौबगी महुत्ता निंगोल सिंगना मागी लेकाइदा वाकन मिफम ओइना सथनख्रे थौबाल खेत्री लेकाइगी मफम कयादसु निंगोल सिंगना चरा हेलगा वाकन मिफम सथख्रे थौबाल खेत्री लेकाइ अपुनबा मैरा फाइबिना सिंदुना खेत्री लेकाइ सिंखोंगदा वाकन मिफम फंखी वाकन मिफम अदुदा सरुक याखिबी मैरा फाइबी लुचिंगबी खुमनथेम तमफाना फोंदोरपदा निंगोल साकौबा हाइबा कुमै असि लमदम असिगी नुपी सिंगना ख्वाइदगी खौरांगना मबुंग मोपा मपा ममा सिंगा पुन्ना साबा चाही अमा ngaijak कुमै अमनी असिगुम्बा कुम्है असि कुमसी चाहीगी ओइना पांथोक्तबा हाइबसि नुपी सिंगी थमोइ कयाम सोकलमगनी हाइबसि लमदम असिगी मपी मपा ओइरिबसिंगना खंगबियु लमदम असिदा कुकी नार्को टेररिस्ट सिंगना लंदा सिलक्तुना मयुम मकै मै थादोक निखिबदगी थवाई हिंजनबा रिलीफ कैंप सिंगदा चंगजफम लौदुना लैरी अमदी निंगोल कया मबुंग मोपा कया हापी खिबदगी मिकअप मिराव खोलगा लोइनना हिंगली मखोइना साकौद्रगा अखोइना करमना साकौबा चटकनी मरम असिना लमदम असिदा थोकलिबा अचौबा इरांग असि लैंगांगना अथुबदा लोइसिनबियु हाइना फोंदोरखी खेत्री लेकाइ सज्जाल ममांग मैरा पाइबी नसु असि सिंदुना थौबाल खेत्री लेकाइ सज्जाल ममांगदा चरा हेलगा वाकन मिफम फमखी खेत्री लेकाइ अवांग लेकाइ वुमेन डेवलपमेंट एसोसिएशन की मैरा पाइबी सिंगनसु सिंदुना थौबाल खेत्री लेकाइ अवांग लेकाइदा निंगोल साकौबा तोकलगा वाकन मिफुम फमखी थौबाल खेत्री लेकाइ तारु खोंनांग मैरा पाइबी सिंगना साकौबा तोकलबा सारा हेंदुना ngarang खेत्री लेकाइ तारु खोंनांग खोंग कम्युनिटी हॉल ला वाकन मिफम फमलगा लैंगांगना अथुबदा वारोइसिन पुरक्तुना तंगदु लेताना हिंहन बियु हाइना खोंजंग चंगसिनखी सैथेंग खांगदुना लैरिंगै सेरक असिदा मखोइगी अवाबदा सरुक याजबा ओइना कुमसी चाहीगी निंगोल साकौबा यावदबनी निंगोल सिंगी निंगोल साकौबगी थौरम तोकपा असि मणिपुरगी पुवारीदा अदुमक लेहौरगनी मसी लैंगांगनसु लुमना लौबियु इरांग असि अथुबदा लोइसिनबिदुना शांति पुरकनबा होनबियु हाइना फोंदोकनरखी हाईवे 102 की लंबी तंखाई थिंगदुना संगसिन की कमिटी असिना कोलिबा मफम सिंग वाइथौ कियाम हौखा कियाम सिफाई अमदी थौबाल खुनौगी यामबा इमा इवेल निंगोल कयाना निंगोल साकौबगी केना मौना चटपगी महुता मसादा कोंगौ फनेक सेतुना सथखिबा चारा हेनबगी खोंजंग अदुदा मियामना हौजिक थोकलिबा कांगलुकी इरांग असिदा लैखिद्रबा इरैचा अथौबा सिंगी मफमदसु लैखतुना अवाबा अमदी इकाई खुमनबसु उदखी खोंजंग अदुगा मरी लैनना मैतै जॉइंट कोऑर्डिनेटिंग कमिटी वुमेन विंगी सेक्रेटरी पेबम ओंबी इंद्रानी ना फोंदोरकपदा मे अहुमदगी सथरकलिबा कांगलुकी इरांग असिना मियोय कयादा अदुकी मतिक सावरबा अवा सैथेंग पीरे मियोय कया सीख्रे कया लुखरा सिंगद सनख्रे कया अमना मयुम मकै लैत्रे हाइबा खंगलबा फावदा सेंटर अमदी स्टेट लैंगा अनिमकना इरांग असिबु
kumhi oina yengduna leiriba amadi hauzik fawba irang asibu loisinanaba mayek sengba thaurang amata miyam khangna lokhatpa udaba asi pende lenga asina ningol kayabu makhata na lukhrabi oirakpa ngaiduna laikigadage haina hangladuna lengak na kangluki irang asi loisinba ngamdre hairabadi sengna haibiro praja ikhoida sinnabiro sathariba lan asi praja ikhoina thengnazarage haina pena wafam kaya fongdolakki Athopam Maira Paibi Apunba Loop Ampal Nasu Thawal Athopam Lekai Marigi Ningol Punamakna Ningol Sakoba Leptuna Madugi Mahuta Kamluki Irang Asina Zaiteng Pirava Punamaki Maruoina Irangi Zaiteng Fanglavi Ningol Singi Awabada Saru Yaboina Athopam Kaitel the Wakan Mafam Sataki Wakan Mifam Aduda Saru Yakibi Athopam Maira Paibi Apunba Loop Ki Advisor Y Bimolana Fongdolapada Manipur Lairiba Ningol Punamakna Kumsi Sahigi Ningol Sakoba Pangthok Laroisi Haina Lepna Kibana Atopam Kundasu Ningol Sakoba Pangthok Nadre Madugi Mahud Wakat Mifamasi Oina Pangthok Le Matam Sang Irang Asina Adumak Sathaduna Lairabadi Aikoigi Tungi Puwari Asi Kari Oirakadage Haiba Ngamdabana Lengakna Irang Asi Atuba Matamda Loisanaba Honabiu Haina Fongdoraki Mamang da su thokitri matung da su hana tholak da boys no haitna ai koi punamang mama mang ishor ki mafam da thong jabak loina nai koi Manipur ki puwari da Manipur ki history da ngasi gi numila che leng da ningon china asuk kina thamoi shoki ba numit ama oi haiba do thangau da sanu panbiri ba sarkar asina su khangbi o haiba wa Haukiba Lebakupa Numiki Numidang Pung Darin Makai Taba Dwaida Thobal District ki Singtham Maning Lekai the Leba Sapam Manglemba Koba Apokpa Sapam Asobi Ngasi Low Yainaba Pairaga Thamba Lowrak Amagi Po Masak Kangdava Singna Mai Tharamle Mai Tharamba Aduda Paiduna Thamba Fo Tumna Sakre Poway Mai Tharambagi Thodok Adubu Nungai the Fongdopaga Loinana Awawa Taraba Imu Manunda All Thobal District United Clubs Organization Adukona Ngarang Sel Gitengbang Supi Kre Ngarang Nungtil Aduko gi President Rajan Laisang Themna Duching Batim Amana Poway Mai Tharambagi Thodok Adu Yengsin Kre Yengsin Bagi Kongsat Aduda Saruk Yakiba Aduko gi Advisor Mutum Tumbi Machana Pomi Singda Fongdorapada Asigumba Imung Amagi Sahi Ama Sajana Wana Honaduna Low Palava Lowrak Amagi Pobu Mai Tadotuna Manghan Biramba Haibasi Yamna Sopataba Lebak Machata the Batodoni Masi Adukona Akan Mamong the condemned Tawi Todo Asida Senava Mioi Kudingma Marie Lainava Singna Fagat Piduna Matiksana Serapiu Haibo Wafam Tamlaki One or zero with Kanari. Masi, Adukimatic, all Thobal District United Clubs Organization, Adukona. Adukimatic highly condemned to it. Luna, Masideda, Mai Haro Panatragana Masi, Patana, Rantor, Mibisindo. Atuba Matamda, Marilyn, never seen the Putona of one of you, Amasung, then the BBU. Natragadi. May Ahumdagi Torak Liba Kamluki Irang Asina Maram Oiraga Tonganba Relief Camp Kayada Lanzen Aduna Lairuraba Ningol Sting Amadi Relief Camp Singda Lairiba Ningol Oibi Kayana Ningol Sakobagi Tauram Leptuna Ningol Sakoba Numita Irang Asigi Awab of Fongdokuna Bisnupur District Mapam Kayada Ngarang Sara Henbagi Kongzang Paksana Satakre Torbung ZP Maira 5B Torbung ZP Protection Committee Thawai Mirel Amadi Biles Volunteer Force BBF Torbung ZP na punna Kusamnana Sinduna Pogak Sau Ikai Awangi Ibudo Tangjing Lampakta Hiangai Ginini Panba Ningol Sakoba Numita Ningol Oibising Nasara Hen Bagi Kongjang Sangsin Ki Kongjang Asida Saruk Yakibi Torbung Bazar Dagi Housing na Moirang Tangjing Sindam Sanglen Relief Camp ta Lairibi Sobi Khomdram na Hai Ningol Sakoba Numita Ningol Sing na Sara Helaga
धरना फमलीबसे करिगिनो हाइबा अंगम अथौसिंगना खंगफम थोई बीजेपी की प्रेसिडेंट सरदा महांग नुपी ओइरगसु नुपी की अवाब खंगदब नुपीनी चीफ मिनिस्टर बिरेन मणिपुर दा शांति हंजिलकले सिंग तम नुंसिनरे हाइबसी कदाइदनो ममा ओइबी अखोइगी थमोइदा चाकलिबा मेचाकसे अंगम अथौसिंगना येंबा ngamlibara अखोइ थमोइ यामना पेलक्ट्रे खांबा ngamlaktre हाइना पेंदबा फोंदोरखी लाइबसिना युमदा हंदंदना लाइबा मतकुम ममगे चाकोब लापता मा करिगे असगुम थबक मा पुबा ngamदबा मरम करिगिनोबा मोइना nga खोइबु सम सोमगा थेमगा सम थंबी बसिना दे अखोइ याबा ngamnaroy हाइबसे आइना थमदनिगे को जाइबा माइसा मोइ की मथक तारकनि हाइबसे दे मोइ हाइबम थोकबगे हाइरबनि मसेदे थमोइ याना पेलक्ट्रे इमा होय खामा ngamatre Village Volunteer Force Torbung GP gi mihut kaithel lakpam Susil na phongdorakpada Torbung GP da leiriba yummai sakhaudaba singlengang na tang kun fawgi manungda sanghan biu karigumba sanghan daba taragadi tang kun mathoidagi Torbung GP da leiriba praja singna khongjang sangsilagani khongjang sangsinba sida thorakpa afa phatagi daita Manipur lengang na pugadabani haiki Manipur lengang na Torbung GP praja mayambu nungsibiduna ahen miyeng changbiduna tangkun fawgi manungda isa yumda hanjanan biu karigumba tangkun fawgi manungda hanjanan daba taragadi tangkun mathoi ayuktagi akoi Manipur praja amadi village volunteer force amadi civil society mayamga akan khongjang changjagani haina Manipur lengang ta wafang para thamjai Chin Kuki narco terrorist sing na satharliba hingsa ki thabak kaya asina maram oiraga lanjenaduna leiriba ningna ningwal sakobagi thaurang pangthokpa ngamdaba asigi awabada saruk yaraduna lamsang lamdeng tauthong nauremthong uripok ayang pali khurai kongpal ningthaubung moirang kampu kurkhul luker haurang kairen patsoi nongchup chanjenbam naharup langol ningthau iroi semba sekmaijing tabungkhok Kaisam thong kwa kaithel kadang banda chara henduna wakat mifam gi khongjang sangsin khre kadang ban part 2 da kadang ban apunba nupi lupna sinduna chara henbagi khongjang sangsin khiba adu da saruk ya khibi lup asigi secretary ilangam ongbi santi leimana hai relief camp ta leiriba ningol singi thamoi da fawri awaba chaitheng adu sab manana Manipur gi ningol sing da su fawri asigumba leibaki awaba taraba tanfam asida lamdam asida leiriba ningol singnasu amata oina ningol sakoba asi leminaduna sara henbagi khongjang sangsin minasi loinana handaki irang asida leikidraba athoba singi mafamdasu ikaikhumnabasu utki haiki mai thado kuki singa tamthina otpi nei biduna mayum mai mai thado kre ningol singa lelip leiduna ngasi awaba putung thiba kaya mayok na duna leiriba ningol singi damukta yengjarga asigum bawa phamaji phamjabani kari gi damukta no haibada mayum mai kai mai thado khraba mapam lamdam mai na sa khraba ningol sing aduna ningol sing thamoi dang asi ningol sa kau nami asina makoi gi thamoi de kari paurong gani mado makoi gi ningol sing da phauri ba aduma ngasi ekoi gi kadang mana pun mamara paibi gi nopi ebe ningol sing mafam da phaujai maram asi gi damukta ekoi na ngasi gi nom gi sara asi hanjaduna asigumba ekoi ningol sing gi awaba gi mifam ase ekoi mafam asida pangtok sabani Sahi asigi me ahumdagi sinkuki narco terrorist singna haurakhiba lan asina maram oiraga lamdam asigi miyam kaya ama tongan ba relief camp singda sangjafam lauduna awaba kaya khangduna leiri relief camp singda leiriba awana taraba ningol singidamak amadi laikhidraba athoba singidamak awaba phongdoktuna lamdam asigi ningol oibi singna handak sahi asigi oina ningol sakoba saru yararoi haina sara henduna wakan mifam sing sathanaki Sagolban ginupi oibising na ayu angan badagi hauduna lekai da sara henduna wakat khongjang sangsin ki khurai lai wangma khurai lamlong amadi tongan ba mafam singda wakat khongjang sing sangsin nari Sagolban salam lekai da sathaba wakat khongjang aduda sarug yakibi ningol nibapati leimana hai laira anang khaiduna sara Sahi amada amuktang thokpa ningol singna khut thek tuna ngai pa ningol sakobagi thauram sahi asigi oina di sin ko kinar ko terrorist singna landar padagi ningol obi kaya relief camp singda awa ana khanguna amadi
pi kangdana leliba asida ekhoi su awaba taraba ningol singidama leiri haibagi wakhalonda sakobagi thauramda lepani oiriba fibam sida kanada wakat kadabano haibasu ekhoi kangaunare wakat payaba wakatle tagadabana tadrabada kari upai thigadabano haiba ngawrakle awa ana kaya mayoknaduna kangkong sairiba lamdam asigi miyam asi amuktang punsinnaba honabiyu loinana leingak asigi tawpham thokpa terroristing asigi mathakta akanba thabak laukhatuna lamdam asida tangdu leitaba mahusagi punsida hanjilaknaba honabiyu phongdokhi tabana kano pai tabi dawo mina tabi drabanina kana dawa ka tuina hase khoi ju khangdra heba je ai khoi ahing yare e adu sagi bona ga dai kuro gi mayam ge ju ko kainom tor ko do ko chen thoi khoi ju na hanga dani ahing yauri loi bak chat bangam daba mokhong ya daba kai kai loi ba kai hai ga daba no ha ba do ko gi khangde ang tang sarkar si ya na ba tum bu bi ra ga ang tang di tang du leita ba se bam doi si lim chim da lei ba me se ang tang di mayum lim da ha ja sam dio ha ni leibak asida thokliba irang asigi yenglaga relief camp singda awaba kaya mayoknaduna leiriba ningol singidamak thanduna ningol oibisingna ningol sakauba lepa khongjanggi saruk ama oina khunpham makha maira paibi amadi khunpham youth voluntary organization na sinduna ningol sakauba lepagi khongjang sangsinduna bisnupur district ki khunpham makha da wakan mifam phamkhre wakan mifam aduga mari leinana khunpham makha maira paibi gi secretary ke ranjana hai ningol sakauba asi ningol oibisingna ngaijaduna leiba state asida pangthokpa achouba kumhai amani relief camp ta leiriba ningol singi awabada aikoina saruk yajari aduga loinana lan asida leikidraba isilinau singi mafamdasu makhoigi thawaina lairamlen da ingna sikna leirunaba thongnijari asigumba nungaidaba thodok wathok mayam asi thoktanaba oroisin ama purakpa pami haiki masu masigi lan asida aikoi leikidaba singi maru oina aduga aikoi relief camp da leiba mayum matai singo thadokuna kogi makogi lehuriba magi property mayam amado mang takna maina tumna loina sahauraba aduga akogi masa masu singado amana karai da leikino amana karai mafam amata pundadana makoi singdo awaba mayam ama mayongnari makogi da makta koina su tasena haraga ningon sakoba festival si yawningde aduga huji paliba lengak nasu masigumba thaudo watho ngaitaba mayam mase matungdadi thoktana ba akoi makoina su yamna athuba matamda waru silama porako do khoi pami aduna akoi tasena haraga da akoi matang sida ngasi nungthil gi pau pizaba loizare MSTV meeting tabir ba singbu amukana khurumjare